Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Manipur Police linkhatkibagi chamakuntra mari suba raising day gi thorom ngasi pangthokli Sel to Mantri Nirmala Sitaraman hairi Sel to Mantraloina semdoklaba GST asina miyamda khudong chaba phangribra haibadu yingsinbagi thabuk chatari amasung Electronics amasung Information Technology Mantri Aswini Besapna hairi leiba asigi chada mafudradi 5G network na konshinba ngamle Manipur Police linkhatkibagi chamakuntra mari suba raising day gi thorom ngasi pangthokli mapung iba thorom Imphal gi ahanba Manipur Rifles ki parade ground da pangthokani thorom aduda Rajyapal Ajay Kumar Bhala DGP Rajib Singh amasung police ki mukhak thongba official sing saruk yagani Rajyapal na parade yenglaba matungda taruk suba IRB gi Commandant Sarangtem Ibom Chana Lusingba Ningthi Jaraba Mass Pass Parade Amagi Salami Okani Parade Asida Punna Contingent Tarani Toine Sharuk Yari Tungda Rajyapalna Trophy Amasung Award Sing Yentokani Tharungi Saruk Amu Oina Manipur Police Sports Club na Skill So Amasu Utkani Amoromda Kakching District Police na Sinduna Chamakuntra Mari Suba Manipur Police Raising Dega Mari Lena Nangasi Ayo Kilometer Taragi Police Personnel Kaktegi Oiba Lamjen Ama Lam Thakre Palantharum Asika Mari Lena na Chamakuntra Mari Suba Manipur Police Raising Day Ran Lising Ani Kunmanga Ngarang Imphal gi Kangla da Pangthoki Haksel gi Lamjen Santi gi Lamjen Haiba Wakalon da Pangthoki ba kilometer teratur amasung kilometer manga gi Lamzel Sing aduda police officer amasung personal cham humpu yauna punna mioi chamapan lomna saruk yaki Lamjen adu raizagi ADGP El Kaluna Lamthaki DGP Rajib Singh nasu lamjel aduda police amasung miyamna mapung phana saruk yabagi damakta thagatpa phongdokhi thorum adu chauna mai pakiba aduna Manipur Police Raising Day Ran asi Haksel Santi amasung apunbigi saktam sagatpagi wakalonda chei khudingi pangthoklikini haina DGP na lauthokhi tungda kilometer taraturuki lamjel da makok mathang taraba mioi tarada mana piduna puning thagotki lamjel saruk yakiba mioi khudimakta puning thagotpu oina medal amamamsu khusenakhi Kangpopi Police Station da DGP Manipur Trophy for Best Police Station listing ani kunmanga gi ahanba mana piragani anishubana City Police Station amasung ahum subada khwaidigi phaba police station na Bishnupur Police Station da piragani khwaidgi phaba police officer na Imphal West lagi Inspector Gunachandra Chanamda Tare manasing asing asi pangthokadaba Manipur Police Raising Day gi thorumda pang yenthokani Security Force na Rajya Siki tongan ba mafam sing da thi humbuki thabuk chataduna miyam digi namduna sel khaiba amasung angi wangwada thabuk chataba sing lepna phagatli Manipur Police ki pauna hai Imphal West lagi pisum oinam lekai digi KCPPWG gi nupi kadar amma fare miyoishi miyam digi sel khaiba da chenabani hairi Amoromda Manipur Police na Tampaki Zela Sindagi Laga Khawbada Chenaba Mui Singyaw na Polong Kya Phagatli Imphal East Jilagi New Chekan Dagi Laga Khawbada Chenaba Mui Hum Laga Khawbada Sinaba Polam Singakona na Fagatki Manipur Police na Drive Chataduna Zela Sigi Hangang Dagi Laga Khawbada Sinaba Polong Kayasu Phagat Pangamki Sel to Mantri Nirmala Sitaraman hairi Sel to Mantraloina semdoklaba GST asina miyamda khudong chaba phanglibra haibadu yengsinbegi thabuk chathari masida polam yankai mari yauri mangna hai next generation GST asina leiba sigi miyamna hairiba polam yankai mari asi leibada khudong chaba piri New Delhi da GST budget usab ki matang da pangthokpa pawgi mifam amada mantri na hai GST lobagi chang asi miyam yengduna Chang Wang na hantaduna kana ba panghanba ngamle mang hai GST 2.0 reform asina leba asigi sel tungilam de he na kumang choksun hanba galuna na tongan ba harau kumha gi matam asida electronics automobile amasung tongan polom kaya da GST lobugi chang chawna ahong ba lakpa degi lebak sin ba thungba da poche yuan bagi Chang Wang na hengalakli Srimati Sitaraman na hai We wanted to be sure that the prices are reduced, meaning the tax benefit is reaching the end consumer. 54 items. I'm not going to read each one of them out. And even as we say 54 items, from 12 to 5, the rate reduction has happened. From 28 to 18, rate reduction has happened on largely most of the goods. But in some cases, 1 or 2 went this way or that way. But 54 such daily use items we've been closely monitoring. Not in one has the tax not been, the benefit has not been passed. Mipamaduda Kendra Information amasung Broadcasting Mantri Aswini Besat amasung Kendra Commerce amasung Industries Mantri Piyush Goyal su saruk yaki tabiriba pawasi Akashvani Imphal digini
Electronics amasung Information Technology Mantri Ashwini Baisabna hairi Varata 5G lakpadagi Maliamda leba asida paikaliba thabok thorumsingda angakpa pohale man hai leba asigi chada mafudradi 5G network na konshinba ngamle New Delhi da pangtokpa malengi mifam amada saruk yaraduna mantri na hai malem asida varat asi 5G network ki lamda anishuba mafamda leire masina manung hanjamba amasung sahardagi lapna leba mafamsingda network phangbagi chang hengalale amasung masigi mari lenabna thokpa wathokaya yengsinaba sarkana niyamsing sembagi thabak Chetari Mahagna Hai. India rolled out 5G at a pace which the entire world was amazed at. We now practically cover more than 90% of our country with the 5G network. We have the second largest 5G network in the entire world. That has helped us reach out to the areas which are really far-flung and provide services which hitherto would have been impossible for them to avail. And there we have used a combination of communication technologies, compute technologies and AI to provide services which are really good. And the DPI stack has been the foundation for that. Bihar Vidhan Sabha Mikal Gani Subat Tanka ki Mirepse Singh Pisanari, Mirepse Pisanbegi Araban Numitna, Hayingni, Mirepse Singh Scrutiny Tha, Sigi Kunmato da Pangtokani, Aduga Mirepse Loktopagi Araban Numitna Tha, Sigi Kulumdoini, Ani Subat Tanka Jela Kungi Vidhan Sabha ki and Chama Kungani Toida, November Taramatoida Vot Tada Nagani, Ani Subat Tanka ki Damukta Tungan Tungamba Ras, Dol Singi Sagna, Mirepsina Makuimakogi Mirepse Singh Arang Pisanaki, Hanigi Upamukhe Tarkiso Prashadna BJP ki Mirep. Oina Katihar Vidhan Sabha ke under da mirepche pisinki Jammu Khana JDU gi mirep oina Kaimum amasung Jayan Ras na JDU gi mirep oina Amarpur Vidhan Sabha ke under da mirepche sing pisinki Amorom da ahamba tangka ki mirepche sing scrutiny ngarang pangthokre tangka asigi oina puna mirep Cheli Singh ama Chatuk Marfudrani Pampi Singki Madugi Manung da NDA na Sagotpa Lok Jana Shakti Party ki mirep amagi mirepche yakhitre NDA na seat chani ni funito da Mikal Thengnaragani Mirepse Loktopagi Aroiba Numitna Hayingni Ahan Batangka Asida Vidhan Sabha Kendra Chamakon Mathoida vote mathang thagi tarukta thada nagani vote masing punna November taramari da thigani Mikal asigi damakta star campaigner kayana makhoi makhoigi mirep singi damakta vote khomli Haryana Tripura Gujarat Odisha amasung Goa gi Mukhyamantri sina tongan tongan ba miyangi meeting kayada NDA gi mirep singi damakta vote khomki Bihar Vidhan Sabha Mikal ge mango nena Jharkhand Mukti Morcha Party da Indian Alliance ki tokre Dol ge General Secretary Superior Bhattacharya na hai Dol asigi Mirep Singh Vidhan Sabha ke andar taru Chakai Damdai Katori Manihari Chamui amasung Pirpanti da thagat kani hariba Vidhan Sabha ke andar Singh asida Jharkhand Mukti Morcha ge Mirep Singh mai pakani haibagi thajabal lei Railways ke thabak thorum sing bu miyam da lan uhonna ba yaba mo ongda social media da video singi thagalagliba miyo singi matakta akan ba thabak lakhona ba Indian Railways na warep lawre Railway Mantralaya na thokpa chero na madhai hara kumhagi matam da passengers sing da social media handle sing na hanagi amasung aran ba video sing thagatuna awaba mayong na hali pawsa na makhata na hai mari lena ba authorities na social media handle kunlom masakhang do pogaluna na masida chena ba miyo singi matakta FIR lakhona na ba thabak paikhatle social media Paribasingna Miam the Chaman Bathokpa Yaba Pausing Sandokta Nabasu Mantraloy na appeal Tauri. Dantera Amasung Diwali Kumagi Yang Laga Delhi Police na Ngaksel Gitabak Paikatle, Cherol Amada Delhi Police na Hai Ngaksel Gitarang Sing Asi Marueba Kaitel Sing Miam Tin Mamapum Sing Amasung Lalo Litiki Marueba Mapum Sing da Miam Basho Angam To and the Nabai Damukta Pakapani, Pausin Hai Delhi Traffic Police na Miam Gachatok Sin the Hen Kudung Chahana Big Damukta Taranka locally, Police ki Pong Matuk in Miamgi, Safagadaba Amasung, I Namasung Santi Rakshangak Nabi Damukta Jilapum Namukta Foot Patrolling Chatli, Masingam Laba Delhi Police Personnel Amasung CFPF ki personal singna ngak sembegi akan batabak paikhatli Maharashtra Sarkar na chahi asigi September thada akan banong amadi ichawna solaba jila kulhumdegi lomi lak kuntra humdo hembada segi tembang oina lupa koti lising ahum chani yangkhaini pan pine nab ayaba pikre hoji aroi bada marube pau amukhana Manipur Police lingkhat ke begi chama kuntra mari super raging degi thorom ngasi pangthokli sel to mantri Nirmala Sitaraman hairi Sel to Mantraloyna Semdoklaba GST asina miyam da khudong chaba phanglibra haibadu yengsin begi thabak chathari amasung electronics amasung information technology mantri Ashwini Baisab na hairi leba si chada mafudradi 5G network na konshin bangamle pau rijari